अहानबदा मरोबे पाउ पिजरे चीफ मिनिस्टर सिंदोकनबा एनपीपी ने खनबा लेते मिनिस्टर फमदगी लौथोकलबसु पार्टी हाई कमान हायरक्त्रिबा मखै सरकार असि अदुमक सौगतखिगनि हाइना मिनिस्टर जयंत कुमार फोंदोरकले NSN IM na ceasefire Manipur da susana hairiba se lengakna pung humudra ni thoigi manungda asingba firep ama khanghandrabadi akan khongjang lakadawri World Biodiversity Day thorom paksana pangthongna kre usara kya thakre amadi numinini chumna sathagadaba Festival of Thangta hogdokre Kurumjari Times of Manipur News yang beri basing buku mendem jentol taram nokjari hausi miam da pauk sandong na bijari Chief Minister Sindokna ba NPP ne khana balaite Minister famdagi lokthokla basu party high command hierarchy ba makai sarkar asi adumuk sawit khigani hauzik miam na ningphung ngangna riba NPP ne Chief Minister Sindokna ba center da wanwam le hari wafam ase impham yaudabani karigumba lenga ke cabinet minister sing reshuffle tawrak pa thoktuna NPP gi minister sing lokthokpa tarbasu NPP na hanagum lenga asida sawit khigani Chief Minister Sindokpugi wafam leite haina Minister L Jayant Kumar ga telephone gi kuthangda wari sanaba amada phongdorakhi nakalamrom da karigumba bharat laigakna citizenship amendment bill ase pass tawrak pathoklabadi NPP na hana lokhiba firep hongba leiroi haiki laiba maklik gamin akun punjara ga sukti matang da implement tawni habagi decision laura ba amsing tawra ba adu was target without any condition akoi adum कोई तमाम स्टेट में लोग कोई विड्रॉ चाहिए हाँ लोगों के साथ में लोगों को हाजी लोगों को भी मतलब अपन आहाम भी तो वो अभी we will remain silent and we will extend our अदम कोई भी cooperation अदम पीर का नहीं और लोगों को सब अदम कोई नहीं yes we will be waiting for the final instruction from our president election president की कई नो हम तुम ये नहीं अदम को बता दिया कोई अदम कोई कहीं का ग्रामीण तो उतना कोई तुम्हें ना अदम कोई ना Policy will be a support organ like the line. Chief Minister of Privilege to like Mukul Hakan, Aliki had a Chief Minister who nation party belong to one in every weapon what instruction of the higher ups saying I behind me. I don't know Hadimato Mima Kotina. Doctor Biluga and another connected back for boots like a peer that general cook there, Maloko, should be a call hook. I had to look upon a table. I don't know. Speculation the part I would Madu Kate, Ama, Makin of Tanya, these are good authority labor. I think you come out another party president. NP Nakaripami, NP Nakaripami, I didn't Karipami, I thought someone actually mean Hanya Koda, but my am the Sakana Tobun and whatever Makali common over. The minimum program, the local common minimum program is somebody television as a policy government character. Bharat Lengak amadi NSN IM ani gimbarakta sahi tawnakiba ceasefire agreement Manipur de extend tawi haina Nagala loluf NSN IM gi serol amagi matungina pause sing de phongnariba asigi matangda Bharat Sarkar amadi Manipur Sarkarna pung humudra ni thoigi manungda asengba firep ama khangan gadabani haina United Committee Manipur UCM gi president Sunil Karam na haikre ngasi lamphel fata leiba lup asigi me luising da pangthokhiba paugi mifam amada Sunil Karam na makha taraduna haukiba sahi lisingani amada ceasefire agreement da without territorial limit haibu wafum yarokpadagi lamdam masida maheu langpok thoktuna mioi 19 gi punsi lom khipagi thodok leikrabani madugi matungda Bharat Laingakna without territorial limit haibu wafum lokthokle haikiba adu ngasidi lamdam masigi miamda matam sangna minam navra haibagi chingnaba leire maramaduna Laingakna singdokadabani haike Kanagumba Government of India na Kanagumba Furup Amakaki, Laloba Amakaki, interesta, Pen and Nava Honor Matamda, Lamdam Sida Lamina Furup Kanglup, Mayamamagi interest, Kainanaba Adugumba agreement, Adugumba, ceasefire, Shum Satar Patargadi, High Ribas, ceasefire, Masi Yamna, one way oiba, Aduga Yamna negative peace oiba, Adugumba, ceasefire, Kontang Amarunda, Sanction Lakani have seen. Ceasefire na bayaroi haibna tandra lakpado NHN aim na ngasi tholaiba sugumba statement singasi engjarakanda aikoi tasengna nangai leite yorukti harap mayam singado adu tasengna
Government of India Manipur government na 72 hours manung da clarification tawgidabni haibse United Community Manipur stand ni Paugi mi phamadu da saruk yakiba lup asigi Secretary General KH Athobana lamdam masida ceasefire satnaba yaroi haina miyamna thengkhang kaya da lauduna laklibani amadi hojik paliba laingak amadi mamang thakta leiramba laingakna ceasefire satnaba leite Manipur da NSN IM gi camp leite haikiba laikhrabani adubu NSN IM na ceasefire Manipur da susanai hairikliba se laibak thibani masina maram oiraga Bharat Sarkar amadi Manipur Sarkar su nakoinana lamdam masida ceasefire satna halabra haibagi jingnaba leire karigumba pung humudra ni thoigi manungda laingak ke asingba firep khangandrabadi kumja lising ani amada haukiba miyamgi ihauda adudagi hena kanba khongjang sangsinaba sem saba loire haike Manipur ki miyam se 2001 dagi na ngasi phawda chahi taragan mapan chumna akhoi si minammaga akhoi si betray toroga thame haiba se sima akhoi ki conclusion number 2 da masina kaigumba chumba taragadi akhoi ki state government na asuyam kuina India government na haiki wa du da makoi su du da napsal kanda ceasefire extend to de haidana makoi na khangjin na dana leithom gi maram se masina mara takpadi makoi su NSN IM ga India government ga tonariba ceasefire extension in Manipur state se masi in Manipur government na nakoi na sogat pra makoi su yarabra ya thokra bra haiba se masi masu adu da indicate tawi adu kaigumba ya thokte akoi di madu tawde akoi yona yade haiba taragadi akoi na thajariba numit 72 hours se sigi manung sida state government na atubada they should act makoi thabak paikha kadabni aduga mamang dagi media gi tongan ba report singna akoi na lawga laiba senapati da leiriba Chandel da leiriba Tamilong da leiriba makoi gi noted or designated camp hangdana leiriba NSN IM gi leiriba camp sing se masi 72 hours sigi manung da thabak lokhala kanda takthokhi gadawni Manipur gi lemai da lehenbi yaroi aduga akoi gi highway sing da nungba gi adung lo thongkhong da adagi di somda senapati da adagi di more gi tengnopol da leiriba makoi gi collection point NSN IM na Manipur miyam dagi gari cheli mayam dagi extortion tawrga leir makoi gi point sing ase masi sum operate to honan leibi yaroi highway sing ase muthan na ba state government na 72 hours sigi manungda chapchana thabo paika ka dawni aduga NSN IM ga encounter torok matamda maduda kuthona bado maduda the ceasefire gi ground rule ne haidana khut thana da bai thabak to yaroi chapchana action paika ka dawni habse state government ta Manipur miyam gi maike degi madugi ultimatum duma ekoi thami aduna NSN IM na sukuina ekoi da harassment piraga chahi taraga nipan laiba se masi India government amadi NSN IM ani gi marakta makoi gi marakta che da tadraga su mutual understanding ama laibagi mawngni habase masi media mayek sengi maramasina kaigumba mutual understanding da oiba taraga su agreement gi che da tadaba taraga su ceasefire extension si kaigumba Hoji extend away na makoi na hairi base masi atu bada India government na Manipur government na sengdokta taragadi Manipur miyam na 2001 da haugiba ihobodo madu chap chana 72 hours ki matungda ekoi hauna na sem saduna leire Haukiva April gi tarik tarani pan pangthokiba Inner Manipur Parliamentary Constituency gi bon masing hayeng May gi tarik kunhumdoi DC Imphal West gi complex ta masing thiragani hairiba bon masing thiba sige mai fangna pangthona bagi damakta mafam adu da semgat sagat bagi thabak chathriba amadi security arrangement gi fibam kari leiriba gi habadu mafam du leiriba akoi gi mihut bisorje tegi khangbigani bisorje tabra mafam du da hayeng hoi bon masing thi na bagi damakta paikhaliba arrangement sing je counting gi oiba process sing gi paikhaliba arrangement sing je kari fibam leibige haibio hello jantan huju haukiba April thagi tang trama thoi amadi tang tram pana pangthokiba inner amadi outer Manipur Parliamentary Constituency gi mikhamda hayeng ai pung nipal hektar ko matam jani akoi counting chathaba hoigani adu mahom asida akoi gi security singi makai dagi kanna checking thawang lokhatpa amadi akoi bada leiriba akoi gi Imphal West DC gi chana leiriba mahom sing amadi campus manung Thokaning daba thangdok kaya ama thok dana wi kan ngak sen duna kan leiri aduga nakalang rom da akhoi line of department singi makai da gi mai tongan ba akhoi gi official singi phambam adigi thabak subam amadi huji aing asagi hal asi yam thina chawna asaba adunga fiom da leibina akhoi kan fair singba adagi tongan thakna ri sing amadi parking singi arrangement abadi tongan ba mio singa laga official singa laga akhoi gi thamgada ba gari singi mafam singi kan arrangement huji kan sem
साबा लोरे अदो हुजिक फाउगी ओइनादी हुजिक अयाम सरुक लोरे हाइबो ताइ अदु मपुंग फाना चथनबगी अखोइ हुजिक कन्ना मखताना अखोइगे हयेंग से बोट मसिंग थीबसिदा राउंड क्या थोंना थीगदबनो टेबल क्या थागनो हाइबगे समदप खंगबिबा लेब्रो औ जेदल हुजिक फाउगी ओइना अखोइना फंगजरबा पाउगी मतुइनादी अखोइगी काउंटिंग हॉल निपान लेगनी अदुगा कुंथ्रानी थोय असेंबली अहम हाना पोस्टल बैलेट हाना थीगनी ना हुजिक फाउगी लेदी अदु चपसाबा अदि मखाताना अयु पुंग निपान दगी पांथोकदोरिबा अखोइ काउंटिंग असि पुंग मंगा फाउबगी मनुंगदगी लोइसनबगी कन्ना हुजिक सेम साबगी वाखन अमदी पांडमदी थमदी तौदबु हारिबा काउंटिंग असि कयाम सांगना कयाम कुइना चथगनो हाइबगी अदुगी चपसाबदी हाइबा ngमद्री अदु हयेंजे लाकदोरिबा अखोइगी मिखलगी फोल असिना अखोइगी मणिपुरगी कैनोजे फिरेब असि चपसाना करम पार्टीना लेंगा असि पाइरकदगे हाइबगी अदुगुंबगी अचौबा यमोइजरे बिसोरजेत अदुगा जेंटल अखोइगी हुजिक याना पंजनिंबा कैनो अमना नुवाइतबा थौदोग अमना अखोइगी टॉम टीवीगी अखोइगी ओबी बैन चिंग अखोइ हाना ईसीओ दा इलेक्टोरल ऑफिसर दा अखोइ हाना अखोइ मांगजौनना अखोइगी परमिशन लौखिबा तारगजु हुजिक संगबदा याबा अमदी यादबा हाइबगी अदुंबा चेना बखदि लेरी हाइबा ताइ मसिमक यामना लाइबक थीबनी अदुबु तौदबु अखोइगी सिक्युरिटी सिंगी माइकैदगिदि कन्ना चेक्सिन थौरांग लखोतुना कन्ना मीडिया सिंगला कन्ना कोऑपरेशन मखताबा मीडिया की ओइबा खुदोंचादबा थेंगनबा लेरगदि करी थेंगनरिगे दुगा हुजिक करम फर्दर अरेंजमेंट करी लेगे डीसी की साइड के केदेगे हुजिक मीडिया की कवरेज की दमक हाइबा तारे जनरल हुजिक मीडिया के सिंगी माइकैदगिदि अखोइगी तोंगान अखोइगी टीवी चैनल केबल नेटवर्क सिंगी माई तोंगान फंबम अदगी चौकरीना सिंगबा मैम अरेंजमेंट तौई अदुबु तौदबु अइना हुजिक हाइजगिबदि जनरल अखोइगी टॉप टीवी की माइकैदगी अखोइगी ओबिवेंट चंगपदा हाना मवांगदा परमिशन लौखिबा तारगजु अखोइ डीसीना लातुना अखोइ ngasidि असि थंगबा यारो लेबि यारो चैनबा खतम नुमाइनदबा अदु मफियमदि लेरि मखा ताबा अखोइगी मीडिया सिंगी ओइनदि अदुबगी याम कन्ना एमोइजरे थैंक यू वेरी मच बिसोरजेत हजिक मैम अखोइगी डीसी इम्फाल वेस्ट के कॉम्प्लेक्स ता लेरिबा अखोइ मिहुत बिसोरजेतगे हयेंगे बोट थीगदबर सिगे अरेंजमेंट कमाइना तौरि करी फिल्म दले हाइबदो खै पुना खमिनाख्रे हजिक मखादा पाउंग पिजगे International Day of Biological Diversity की पालन थोरम मणिपुर नेचर सोसाइटी एंड ग्रीन फाउंडेशन अनिना पुलगा ngasi फाइडिंगा हिललोक लेबा MK प्रियो बर्टा मेमोरियल ऑडिटोरियम के कॉम्प्लेक्स ता पांगथोखरे थोरम अदुदा मणिपुर नेचर सोसाइटी की लुसिंगबा डॉक्टर आरके निमाई राजा सलाम यावना मसक नाइबा मियोय क्यासु सरुक याखे Directorate of Environment Government of Manipur के मित्यंग मखादा टॉप अमा ओइना पांगथोखिबा पालन थोरम अदुदा ग्रीन फाउंडेशन अमदि सोसाइटी के मेंबर कयाना सरुक याखे पालन थोरम अदुगी मतांगदा डॉक्टर आरके निमाइना हाइकिबदा ngasi pangtholiba palan thoram asina biodiversity ki matangda mipung khudingda khangana bahonabani mana masing hena pamna saba jati ama oina mana masing hena thajinbagi hainabi thamba honase ngasi gi mirolna biodiversity ki matangda hena khangnana ba honaba tangai fade haike ada hojik concern di akoi gi hana phangama mana masing mayam si loina mangsil lakhra magi habitat destruction ga kari ga lakpadagi mi gi masi main oina driver the population increase ni masi मांगा इबसे कमाई तरगा अखोइना थेंगनबा ताई अखोइना प्लांटेशन तौदना अदगी उयोग सेमदना तौबसी मसिकी दुदा अखोइ खनबगी रिफॉर्म होइना तौजबनी सिदै सिदा मणिपुर के होम के आदर्श तौरी अखोइगिसु खितंग पिअसु पिकना अखोइ खनरगा कंट्रीब्यूट तौब गमगदरा हाइबगी वखलोन दा अखोइना मसिदा अखोइ मयाम Amarom the All Manipur Working Journalist Union Amzu Amade Directorate of Environment Government of Manipur Anina Sinduna Imphal gi Major Kulda Leiva Manipur Press Club da Our Biodiversity Our Food Our Health Haiba Team da World Biodiversity Day gi tholam pangthokre thormadu da Chief Guest oina saruk yakiva Directorate of Environment Government of Manipur gi Director Dr. Y Nabasandra Singh na Human Civilization asida Bioresources da tangjarag hinjaribani haukiba ingkumja lising mga samapan marifudarani thoida Rio Art Summit hek pangthokibadagi malem pumbada climate change kan hudaba yade haiduna iho ama lakhe matamadu da United Nations na convention ahum yamna maru oina singthanakhe madugi manungda biodiversity convention na khwaidagi maru oike haibu wafum kya phongdokhe sengbagi di haujiki CBD gi convention biological diversity gi magi signature member country में signature तौना नबा थमगी बो open तौन सी 1992 की June 5 को signature सी मयाम लोइना तोरकान दा 1992 की 29 December दा सी came into force सी सनबा होरेना केंतो दा साइगी CBD की केनोस दा मालेम उम दा सी निसे 29 केनो सी कोई biodiversity ने लाभो तो ने सनबा और kan मतंग खर तोरकान दा
सही लोरपगी आईडी क्रिसमस की न्यू ईयर की सिकोसुटी सी वर्ल्ड की Manipur Biodiversity Board Forest Head Office Sanjentong Imphal amadi Divisional Forest Office DFO Jiribam ani na sinduna Jiribam Model High School JMHS ke holder nominini chumna chatharakpa celebration of International Day of Biodiversity lisingni taramapon thorom ngasi loisin krai thorom gi chief guest president amadi guest of honor na biodiversity yokhatse haibagi pandamda uwa kaya ma thake International Day of Biodiversity asigi saruk ama oina ngarang our biodiversity our food our health yumpham oidana mahiroi nipu mathoina saruk yaduna pangthokiba painting competition da makong mothang takraba mahiroi singda asamba kudol piduna pongning thawatke tharomgi chief guest oikibi Jiribam gi adyaksha KS Janaki Devina malem asida taibang panbana u pambi asisu lehenbirami makoi yaudana taibang mioi bai khoi khaktamak hingba haibasi oithoktabani aikoi mioi bana hojiki matamsida uwa kakthatuna amadi sanga hatuna aikoi gi oijabata thiduna tawriba mayamsi hojik lep matam yaure haina ngasigi thorom masina taklibani haike maramaduna taibang mapuna uwa upal wapal sa usek amadi paturel sing asi mioi ba akoi ga punna himino haiduna thambirakpani masi aikoi na khangna chatminasi haike Malemgi mafam matayda pangthokna bagum Thawbal dasu Divisional Forest Office Thawbal amadi Wildlife Biodiversity Conservation Committee WBCC Manipur na puna sinduna International Day for Biodiversity lisingani taramapan gi thorom pangthokre sayasi goina our biodiversity our food our health haiba team da Divisional Forest Office Thawbal gi auditorium hall da pangthokiba thorom maduda Thawbal Forest Division gi DFO Devla Life Rakpam Wildlife and Biodiversity Conservation Committee WBCC Manipur gi President Ravi Takalambam amasung Kaksing Range ki Range Forest Officer and Iboyai Singna matangsina athoiba mithunglen sing oina saruk yakhe thorom asiga mari lenana tha asigi taramapanda class 5 tagi 12 fawgi category ahum thokna khaidoktuna pangthokiba divisional level painting competition gi makong mathang tarba singdasu mana yanthokhe Directorate of Environment Government of Manipur Dr. Kamal Memorial Association Kanchipur Taruk Suba Assam Rifles Kanchipur Legal L Clinic Langthabal Kunja SI School Langthabal Enlighten Rehabilitation Center Langthabal na punna sinduna Langthabal konungda Malemgi Biodiversity Numit pangthokre Tharomgi saruk ama oina Langthabal chingda haira amadi hidakana ba uchara chanirom thake Kamal Memorial Association gi chairman Koijam Dirajna mafam ase yamna maru oiba mafam ama oiribani matam amada leingakna amadi miyamna khangnaramdrabasu hojikti miyamna tapna khangnaраklabani masimak laikai asigi club amadi association singna honabadagini mafam asi tourist ki destination ama oina semgatnaba kana honagani mari leinaba department singda wari saba hore thabak kyasu paikhat palere haike hojik pawgi marakthana tenba bre matang lojari Admissions open for sports and academic combo courses. Private Sports Academy Guwahati amasung Damayanti English School Monyari Tinyaliga yanakibagi matung inna Manipur amadi North East lairiba class 10 pass tauraba 11 tamningba 12 pass tauraba graduation tamningba amadi class 3 dagi 7 fauba makha tamningba mahiroi singi selection test pangthoklagani Football, Athletics, Taekwondo, Karate, Zitkundo gi mahiroi taragani thoi laujagadauri Lakliba Zungi Tang Ani Ayoki Pung Tare Taba Matamda DK College Playground Mirza Guwahati da Pangthokadaba Final Selection Test Asida Mahiroi Singna Yaubiba Yaragani Akupa Marol Gidama contact Tobirau 700-523-5638 Natraga 8011-560-148 Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghanana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahausa gi thokcharakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize Tauraba ising patra sing da hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars
600 liters pizagani tha amagi subscription fee lupa chani yankai khaktani chahi amagi lobi ba matamda tha anigi subscription free da pizagani Subscription type tha amagi lupa chani yankai tha taruki lupa lising amaga chamanga tha ahum gi lupa chatre yankai chahi gi oina lupa lising ahum khudong chaba si megi tarik kuntra fawgi manungda lobi ho contact tobiu 8257888737 email lamjingbatomtv@gmail.com. Admissions open for Modi University, Laxmangarh, Rajasthan. School of Architecture and Town Planning, School of Design, School of Engineering and Technology, School of Sciences, School of Liberal Arts, School of Management Studies, School of Legal Studies. 53% scholarship for Nordis students. For details, please contact Career Info Solution, New Chekon Road, near Bazaar, India, 841-3976-991. For more details, please visit our website www.modiuniversity.ac.in. Modi University, a leading women's university. Nauka Hearing Aid Center Kumja lising ama chapan marifom do ki hona chai kuntra manga hena Notice India ahan hearing aid clinic mo ne lereklaba Nauka gi Infal Center ma hangjare TV am di phone gi konjel loinana nil khongum fam na ta bangam da gi awaba mayok na di bana al koding mag wabi rogano Nauka Hearing Aid Clinic nga si maklengsin direktuna completely invisible water resistant amadi rechargeable oda ba digital hearing aid hapiu ta bangam gi pangalwana ba dom gi khangna chana ba single power si tambio ai ko gi leifam di Nagamapal Main Road Phogoi Sangmam Lekai near Community Hall. Mobile number na 6000954159. Breaking matungda makata pa pawmu pijari. Jawaharlal Nehru Manipur Dance Academy amadi Huyan Lalong Manipur Thangta Cultural Association asinduna numini chunna sathagadaba Thangta Festival ngasi Jain Dance Academy da hogdokre. Festival hogdokpagi thormaduda Jain Dance Academy gi Vice Chairman Professor H. Tombina Festival asi laikhidraba guru the G. Gaurokishwarbu Ningsingbo in a Pangthokpani. Manipur gi amata ngairba martial art ama oiriba thangtabu ngasi malim gi miyam na sakhanglapasi sauthokchaningai ni hairiba art asi maihorol dagi leiraklaba art amani mitei maitai furupna horakpadagi loinaraklaba art form asi hena sakot hanaba honaba mathong tai haiki. Ipanat ipunat tegi leiraklaba thangtagi art form asibu saukhatlanba aduga haugalaliba tungi naharon singda thangtagi masat thaksi kasi thaugalon bevarasi masak khanghanduna santi leiba amadi thaksi kasi leiba samaj ama semkatpagi pandamda pangthokchaba thangtagi festival. Lamdam asida leiriba entrepreneurs singda ahenba wakhal loksing pinabagi pandamda Manipur University ge Center for Entrepreneurship and Skill Development School of Social Science amadi Guwahati ge Indian Institute of Entrepreneurship ka yana cherol ama sahi tauna krai ngasi Manipur University ge VC Conference Hall da pangthokiba chinglemlaba thormaduda wangang laduna IIE Guwahati ge Director Dr. Abhijit Sharma na Manipur asi entrepreneurship ge midyang sana thamba yaba lamdam ama oiribani masimangna tungda lamdam asi awangpong bharat ki oina economic hub ama oigadoribani aduna lamdam asida leiriba entrepreneurs singna anauba thabak thorang kya uthokpa matam oire haike. This is the time when actually everyone is focusing on all of you. So that's why I said this is a sweet spot. This is the time when you can actually expand and grow. So I would urge all of you to take this path. You are going to make changes. You're going to be the pioneers. You're going to change Manipur, Northeast, and maybe Southeast Asia together. Lamdam asigi entrepreneur ama oiriba Medellin Healthcare Service salairiba Dr. Dayanandana ngasigi asigumba thoram asina entrepreneur singda kanaba kya piba ngamgani khalle amadi entrepreneur singi leiriba thabak asi wangkhat hanbada asoba mateng amasu oirigani haike.
Okay, what anapam later haidar anapam se incubation centers no ideni anapam tik chab incubation center ma manipur laita gadi kena leriba koi idea leiba tawning mi mayam de ko se leire adu leriba mayam incubation center ki through the moi right guidance haidar karam ba sector changani kamai scalable ko ya model kamai khangani haibana chimu mayam se amda kali incubation centers da kara focus to jage Japan da Manipuri masa sing thabak tawning ba sing ge oinadi sawna ngasisu thong hangduna leiribani kudong saba se manghan bigano haina Doranda Business Solution ge director Hiroyuki Tekushi na sana phongdokre wafum se ngarang numidang khuya thong da leiba Masayumi Japanese Academy na sinduna pangthokiba pawgi mi phama da phongdokibani director Hiroyuki Tekushi sana makataraduna hojik oiriba Manipur ge saktam ase Japan da chahi yang khagi mamang da leiramba saktam aduga chap manana leiramba asida aduki matik puning da nuksiba phawi malem gi ani suba lanjau da Japan masa singe ningsing ningai oiriba mafam ama oiba khakta natana mafam masigi mioi singa saksa yuthak singda saksu aduki matik manaribani ngasi Japan da manpower award pak aduki matik leire Manipur da na naha kya ama thabak phangdabage kham thengna awaba saitheng mayuknari haiba wafum gya phongdokhe. All the students who will be enrolled in this program, whether engineering student, graduate or nursing. For nursing, it is mandatory for foreigners that they should clear level 3. For engineering, they should have level 3. If they have level 3 of JLPT, then they will get a COA, and which is the first step for the job visa. COA is the certificate of eligibility. So once they clear level 3, they can apply for COA. I mean, we will apply for COA, and then we'll give them a job visa. Okay. So, language barrier, there's a word in Japanese called gengo no kabe. Okay, the program is actually we are breaking the language barrier. So this is the first skill we are creating with the candidate. Paugi mi pamadu da sarug yakiba Doranda Business Solution ke MD Binod Pariharna kanagumba mahiroi amana mapalamdam da chatuna mahai masing tamba amadi Japan da thabak tawruna ba honabada aduki matik sel sangadoribani ngasidi Manipur da nauna hangdoliba Masayumi Japanese Academy asina naha singi oinadi aduki matik kanaba amadi kudong saba piragani kanagumba mahiroi amana Japan da thabak tawringai mangoidana Academy asida sahi amagi Japan marol takpi tambigani haibo wafum kya phongdokhe. Prime Minister Abe, like our economy turned up. There was a upturn in the our economy, but now when there is an upturn and when there's a demand for labor, we suddenly found ourselves lacking actual labor to take advantage of that upturn in the economy. Our government is quite ready to receive you. We have our government, our Prime Minister has a special relationship with your Prime Minister Modi, and so we are ready to do all we can. Apunba irai pak mahiroi sinpang lup AIMS Manipur gi taret suba mapok kumon thoram pangthokre ngasi Kwakaithel Girls High School da AIMS ki president Rajesh Yumnam na lup asigi firal singkatuna hongdoki ba thoram aduda president member oikiba social scientist Dr. Dhanabir Laistram na Manipur asi problem kaya na pik thalle maribak nungsiba mioitena thanba lamdam oiram labadi ngasi wari basi waram loi matik saba mioi singna masaga sanaba thabak tawjaba natrabadi aikhoi gi mafam lerak laroi haike. Awang bathaki mahiloi sing ama oiriba Manipur University na malem gi oina pangthoknariba Islam lining chatpa furup singi asoba kumhai ama oiriba Idul Fitr numita parikha thamjiliba ase midai pangal mahiloi singi moral down tawbune haina Manipur Muslim Welfare Organization MMWO gi Joint Secretary Wadia Hasan phongdokre ngasi hata da leiba lupasi gi mahiloi singda pangthokiba pawgi mi phamamada mahana makha taraduna haukiba numit kharani gi mamangda All Manipur Muslim Students Organization na parikha ase reschedule tawna ba khangan kiba laikhrabani adubu ngasi fawba parikha reschedule tawpagi wafam leitaba ase laibak thibani haike. With the university sinaloba school college singi semester gi exam sing schedule taw pisalak pahabase maitai pangal Islam lining satpa satra satri singi moral down tohon bani asigum loba international festival numit sida MU na high semester gi exam sing schedule pisalak pase masi athu matam da
reschedule tawraga akoi gi media sing da notification thok tuna khang gedabni amde satra satri sing da madugi notification to athu matam da khangan gedabni karigumba hairibasi exam sing a series reschedule taw dabata aragadi maduda Manipur Muslim Welfare Organization na exam pangthokpa college university gi center khudimak akanba maiholang pok yawba thokaning deu thok kya tholak pi ai Apunba Manipur Kanbalup Amkilna Sinduna Lamdam Masida Malem Natam Thirva Aina Mani Hainariva Armed Forces Special Power Acts Afaspa 1958 Sahi Humpumatoi Nam Sinduna Tamnak Kibagi Ningsing Thorom Pangthokre Ngasi thorom maduda lamdam masida leiba tongan ba lanai lup amadi Civil Society Organization ki mihut singna Afaspa 1958 ki matangda wafam kaya phongdokhe Amkil gi advisor Khangembam Anandina ngasi pangthoniba thorom asina Afaspa na lamdam masida piriba saitheng kaya gi matangda Malem gi miyamda khanganabagi khongthang amani lamdam masigi miyamna Afaspa gi mayokta lepli haiva khangna Varat lengakna athuba matamda ek asi lauthokom thoi loinana tamthiraba ek asi lamdam masida karamba ground da thamjilebano haibasi mari lenabo authority da hangningi haiki Janaba haunanaba ahingba pot ama oina changjallakpase Bharat ke president na September gi tang 13 da sign tawkhare madudagi ngasi phawba akhoi gi laibak sidadi 1980 dagi hauna ngasi phawba changjillakpa aspa gi seitheng asina phangiba awa ana mayam se akhoi karamai tawga kokadagi kana kana malem gi pichiwi da kanada hajaraga akhoi upai ama masida lairiba taibang mi gi thawai mat pa yadaba niyom kanon lo mayam se yengjanbina bagi damakta akhoi ima singna pulap organize tawjaga numit ase praja miyam akhoi khangmina si haina pangthok jaba Imphal Art College na sinduna annual art exhibition lising ni taramapan ngasi North AOC da leiba college asigi auditorium da pangthokre taramadu saruk ama oina college asigi founder principal oiramba laikhidraba hai Syamo Sharma gi mitamda miyam na kaleka tamduna ikai khunaba utke loinana college asina sahi asigi oina college asigi mahiroi Thoksom Tommy Devi A Bebisa L Kavinat G Sarita amadi M Jonathan Haukipta Hanjabam Syamo Sharma Memorial Award khusina ke sahi asigi best attendance amadi punctuality na and Newton Jit aduga Manipur University of Culture gi visual art department apiba best and outstanding work na thoihenda khusina ke Taramadugi Mitunglen gi oiba warul pireduna Manipur lenga ke art and culture gi commissioner M Lakshmi Kumar na ngasi pangtholiba exhibition asina naha oriba artist singda khudong chapa ma piba ngamlagani art haibasi aikoi punamakna chawkhanaba honaba changi haiki Politina smaina art exhibition am tawaisi I think it deserves khigi am thagani ngai ni adu yam nungai masi makhata na khigi moi artist sing sibu promote to ba khoni yengbiba aduga makhoi gi khaitare talent sing se khoina appreciate to bibam sangi haitare aduna khoi Manipur city tourist am lakulam dina masigi somewhere khoina link up ama tawraga si hana de khoi established painting houses ngaktana yamba tawram bisum base hujikti angang naha mayam thorobni sigi moi talent sing se ide hena across the board si chalhan badaidi sumba exhibition na mateng pangadra na khali Agriculture gi pothok hena puthokpada asogo mateng oiriba hidak langthak puthokliba Corteva gi retailer mit amangasi Hotel Imphal gi sangai holda pangthokre Corteva gi authorized dealer TH Jitna mapung oiraga shinba mit aduda KVK Thawal gi subject matter specialist Dr M Thoitoi amadi agriculture gi lamda thabak tawba mioi kyana wangangke retailer humpurom na saruk yariba mit adugi matangda authorized dealer oiriba TH Jitna haikibada DV Pon amadi do agro science anina punchinduna semba Cortevana agri science ki lamda anubahida kya puthoktuna leibak lehau desu sohandaba amadi pambi desu kana hanba makhal gi hidak sing phanghanduna miyam da kana bapiri Corteva gi product sing retailer da hena khanghanaba mit asi pangthokpani haiki ni sum pangthokduna lakpani adu sahi kuni sum tobasta retailer sing si kya knowledge kya le phatab aduna akhoi aham da hauna hojik de akhoi na fill gi soil preparation de gi hauraga widi set kamaina season na gi haibagi knowledge moida mamut tana khangalaga farmers sing da yongraba mainly adum sinja program amani
Saliba sahi asidagi hogduna mahiroi singi apun balup ama oiriba All Manipur Students Union MSUNA mahiroi singi namak Winning Our Struggle Koba Akanaba Scholarship ama chai khudingi piba horagani haina lupa sigi Publicity and Information Secretary gi Cherol amana hairokli Cherol asina makha tarakli badi scholarship ase sahi khudingi bosem amadi kosem na loba class 10 amadi 12 ki parikhada First Division dagi taadana pass tawraklaba mahiroi khunai amadi leipak miyam gi ihau singda aki akhang aso open kaya mayok naduna mangjil thana songthoktuna saruk yarakpa amadi masana sunomduna lairik tamna bohonariba hingnabagi amadi miyam gi Lanthengda Study and Struggle Tauriba Mahiroi Singda Pigani and Akupa Marol Gidamak Union Gi HRD Secretary Bruce Pebam Dagi Kangbuyagani Hairi Manipur Rural Bank Anuba Masalo Shangama Ngasi Lamlai Bazarda Hangokre Thoromaduda Athoiba Mitunglen Gi Oiba Warul Pireduna Navard Ki Aro Dr. KZ Satya Saina Ngasigi Modern Wall Asida Bang na Asobu Thodang Amalori Bang Yaudrabadi Modern oiba punsi mahing ama hingbang amloi lamlai bazar asida hauki pesahi yankairom asida beng amata leitabana miyamna awaba kaya mayok meduna lakhibani adubu ngasidi Manipur Rural Bank ki masalo sing ama hangdopa sina miyamgi awaba khara makhaidi kohanbang amdagani haikhi very good long-term relationship with the clients. These two are very important things. So it's not that banking doesn't end by giving one loan today or taking one deposit today. No, it is a continuous process. Once somebody comes, I think he should keep coming with, he should keep coming with all happy feelings. That is the essential thing of it. So and then business promotion. Here, if I am selling something, I can go on requesting and convince him and selling. But banking is not like that. Unless the awareness level of the public in our combined area is something. If we don't try to elevate it, so our clientele will not be really well-informed clientele and our business also will not flourish that much. So essentially a branch manager and branch staff duty. Pau Gimbergthan aten babre makapung longminase. Kindergarten Montessori School affiliated to CBSE New Delhi, Sagol Bantakil Kolom Laikai, Imphal West. Admission in progress. Class 11 Science and Arts 2019-20. Admission criteria 80% and above. Direct admission, free tuition fee, free textbooks and free uniform one time only. 70% to 79%. Direct admission, free textbooks. 60% to 69%. Direct admission and free textbooks. 40% to 59%. Admission through entrance test. For more details, please contact Kindergarten Montessori School, Sagol Bantakil, Kolom Laikai, Imphal West. Hey, Bima, exam pass to bugi haraugi di later no unga pami du karigino. Tamoyage school puna taminradi I like tamatoge. Ay ma amtang ako. Nangbu koi ibim ga lairik punna tamina ba tanbranya. Ay science stream pa me. Aduga ko ichanto mina art stream. Aduga Manipur di science ka arts ka pulap tamina ba yaba afaba school amata sulaite. Ako ichanto mina ay pulap sa mina ningdana tawrine ba cho. Hey, karigino na hey noy aduyang wari du ba. Ha. Noy ani punna tamina ba yaba school ni na ay nathiba sa lurisa. Imphal Airport manakta leiba changangei usikondane. Advanced School of Arts and Science haidana malingkhaledra. Haribi school is the MIL gi subject khudimak loina tamba yare. Aduisu matakta tha ahum khudingi free medical check out. Hey, nangbo aduyam phaba school am phangaga nacha ani gi form loruk tridi karigino. Taso oisu apam mi nati kai doroge. Say form. Lori in he. Kauna li amadi wana saba polam sing uda haktuna saba phazaraba leitengi polam sing nungbi Manipur gi puwari ga mari leinaba laidi sing kabokang na saba polam sing salai taret ki lengyan fi amadi notice ki mafam kayada saba phazaraba handicraft ki polam sing phangbiragani plastic ki mapal tangbagi mahutta mahusagi polam na saba pothok sing sizinabiyo Lengsin Biraksi Akom Handicrafts, a unit of Iraima Women's Welfare Association, Kongba Nandaibam Laikai, Kongba Road, Imphal East District, Manipur 795008. Akupamarol Gidama contact Obirau 98632 43964 Natraga 9402 987076. Breaking Matunda Mayam Butaram Luxury, Hojima Kataba Pogda.
District Health Mission Society NVBCP Imphal West ki minyang makada District Malaria Office Imphal West amadi UPF Manipur na sinduna World Malaria Day gi saruk ama oina ngasi yumnam huidro makha lekai community hall da nongmagi oiva khana nenaba mifam ama pangthokre tarmaduda Imphal West ki Chief Medical Officer Dr. H. Kula Singh Thongkhong Lakshmi Bazar ge Councillor Yumnam Renuka Imphal West District Malaria Officer Dr. N. Thonau UPF Manipur gi President W. Second amadi Youth Unity Development Organization Yumnam Huidrom Makha Lekai gi President Y. Somendrona President Member oina saruk yake Toramasigi nungi oiva wafom thamladuna Dr. N. Thoinauna karigidamak World Malaria Day pangthoklibano haibigi maramda tilliba miyamda sugaina wafom kayamarom thamki Department di Malaysia, ekoi tongan ka awareness kaya ama samsedi atau maroya nasi impang presta impangista sing masuk tangda lagi ba ekoi prasa sing China ekoi kang bawa lagi knowledge sama ka ekoi tahu mami maka lagi WhatsApp group ama oiriva kanglai apunba tengbang lupki ahanba mapok kumon thoromga mari ledena ngasi Bisnupur district ke manungsanba nambol isok haiton da leiva sembilaima girl children home da tengbang polam singkhusina krai loinena lupasigi president Sasina nan apigani Sasidananda amadi senior member singa loinena children home asigi founder Seram Open yauna home gi akoibada usara kya suthaki tengbang pibagi thoromadu ga mari ledena lupasigi president Sasidananda Laistramna Lamdam masih ketungan bom fam singda leriba awana tarba singda lup asina angam mateng pangduna lakli bakata nasu pangkigani ngasigi thoram masih lup asigi mapok kumon thoram gamari lenena pangthokpani haiki ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯐꯥꯕꯒꯤ ꯑꯁꯨꯝꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯁꯣꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯂꯩꯃ ꯒꯔꯜ ꯆꯤꯜꯗ꯭ꯔꯦꯟ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯖꯒꯥꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯇꯥꯞ ꯇꯧꯖꯒꯦ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯍꯨꯝꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯖꯦꯅꯤꯝꯁꯇ ꯂꯥꯏꯌꯣꯡ ꯈꯪꯗꯅ layang chataribi Technopol District ki masi khuldagi sahi taratruk khakta ngairibi M Tomuida ngasi Dubai da leiba chimitami punsinaduna semba Dubai tengbang lupki mihut singna sel goiba angama mateng pikre matam sangna naduna leirakpa du ngasidi Chief Minister gi haksel gi tengbang makhada layang phangle adubu nongmagi changdaba yadraba polam sing amadi asa athak sinaba honabada awatpa leitabadi nate haina M Tomuina paudam lakhe Dubai da leijariba chimi tami punna Dubai da koi Manipuri machana kundaduna leiriba koi thabak tawduna leiriba jingna thadabir ko senthang dagi kitang do su mating pangba lakjabani koi represent tawjaraga aduna mayamsu video se ubiraga chi normal life ta laknaba hena mayamna koi kitang angamba mating pangbiyo haina Dubai tengbang ki site gi koina mayamna haijari Manipur State Legal Services Authority amasung Legal Aid Clinic Kakyai na kusamnaduna Drug Abuse and Government Welfare Schemes ki matangda nongmagi oiva Legal Awareness Program ama ngasi Kakyai Makha Community Hall da pangthokre taramaduda ayan gi matangda khanghairaba mioi kya na mari leinaba hiram singda wa ngangkhe Chief Guest oina saruk yaraduna Bisnupur gi Chief Judicial Magistrate Monalisa Maibamna Legal Services Authority Act ki makhada miyamda free and competent legal service phanghanaba drug abuse amadi government ki welfare scheme singi maramda miyamda khanghanaba gi pandamda program asi pangthokpani haikhi Legal Service Authority Act hinamlei adui makhada gi mayamda free and competent legal service piba loina mayamda access to justice piba si pandamda loina semba adui ain makhada schemes programs mayam lei aduda awareness piba is one of the most important weba magi kan normally function amani district the district legal service authority na sinjaba haitare aduda legal aid clinic kakyai gi collaborate toraga akhoi ngasi program se sinjabani Hyundai ge anoba makhal ge model SUV venue ngasi dingku rota leiba punya Hyundai da launch tawkre Bharat pumba ge oina ngasi launch tawkiba India's first fully connected SUV Hyundai venue adu Imphal ge oina punya Hyundai ge general manager RK Prem Kumar madi SBI
Secretariat Branch ke Chief Manager KH Okendrana Maikum Hangdoke. Anoba Makalgi Gari ase Fangadava customer sing desu gari ki kusindake. Hyundai SUV venue ge gari asida eco coating, wheel air curtain, air purifier, 7-speed DCT, projector fog lamps, chrome outside, door handless, electronic stability control, vehicle stability management, hill assist control gi khudong sabasu piri. All Jirivam United Clubs Association Azuka Amadi Krishna Diagnostic Private Limited 50 Bedded Hospital Ningsing Kun Jirivam Anina Haukiba Mars ke tang taruktage Jirivam ge club singaloidana school sing da satharakpa free diagnostic campaign ki saruk ama oinangase ayuk pung taradage RK Sanatombi Vidyalaya Jiribam da pangthokre ke maduga mari lenana Azuka ge president Mai Paksanana Azuka Amadi Krishna Anina Mars thagi taruktage satharakpa kem ase Jiribam Hospital da punna test Yankahimdoi free the topic Kudong Sabalere Kanganava Amadi Azukana Jiribam da Prazamiam da Nadring the test the Hogdava Anaba Yahundanava Pandam da Pantopani. Kemasi Jiribam Circle the Pantopal Matunda Barak Circle, Bekra Circle the Pantopagi Pandam Tamli Haike. Schools in the Chatkibana, Maramuraga, blood test the Hogdava, Aduga Magi Toninba, testing the do low Tobagi Kronchava later Badagi, Aquasumba. ꯑꯩꯈꯣꯏꯒꯤ education institutionꯁꯤꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ nook and corner ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯖꯨꯀꯥ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯁꯅ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔ ꯀ꯭ꯔꯤꯁꯅ ꯗꯥꯏꯒꯅꯣꯁꯇꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯅꯤ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯖꯔꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ Hozia Muk Sanabiki Pau Pongbigani. Thasigi Kundagi Hogduna, Guwahati ge Karmavir Navin Chandra Bordolai Indoor Stadium da Sathariba, Anirak Suba India Open International Boxing Tournament ke KG Angkai Mathogi Kanglupta Bharati Saknai Ravi boxer MC Merikomna, Nepal gi boxer Mala Raibu Yamna Laina Maithima Piram Laga, semi-final gidamak Sem Sakre. Merikom semi-final da Nikhat Jaringa Lambatong Naragani. Amadi Miyamna Pamnari V boxer El Saritasu KG Humpungi Kanglupta semi-final Sankre. Merikom yauna Bharati boxer Kunitoi semi-final Sankhibakolena tournament asida medal soidana laurgani haina panari. Amaromda nupagi quarter final gi oina Sibutapa Amadi Amit Vangal ngasi makoi gi lambaga thengnaragani. भारत की अवांग नोंगपोक इंटरनेशनल थाक की ओइबा मसाना सिनबा असिना अवांग नोंगपोक की फाउरबा बॉक्सिंग की सानरे कया मिंगोइना पनबदा मेरीकॉम सरिता सिबथापा लवनीना बोरगोहाय असिना चिंबा कया अमा सरुकियारी फाउरबा अमसुंग फगोले इबा बॉक्सिंग मसारोलबु पामजबा कयागिदी टूर्नामेंट असिना इहुल अमदी पीरी कैमरामैन उत्पल बरुगलोना हेमंत मरांगथेम टाइम्स ऑफ मणिपुर गुवाहाटी Tentha Kongbal Welfare Association Takwa Tentha na Sinduna Thasigi Tarani Twitigi Team Kuntram Doina Saruk Yaduna Tentha Kongbal Multiplex Ground Sathariva Takwa Trophy Lishingani Taramapan Gingasis Hanakiva Ahanba Matchta FC7 MR Yangoi FC Bu Panjil Aniamada Maitiva Pikre Nasigi FC7 MR Gi Mai Pakugi Panjil Singadu Jersey number 5 MD Imdad na match ki Kuntramanga Amadi Impuni Toy Suba Mineta Sanke Ani Suba match ki Oina Sampabi Sapam Amadi Yada Kangsoibi Mapan Panjil Hom Senaduna draw oikre. Housing as in until the phone keeper Manipuri pauses in Gabriel Pomok Pune Yuminese. Pandam Sahi Kea Hanna Yang Viraktrava Sana Konungi Lambi Koilas Tarakpada Ningtona Apian Mapongdo Mahiroi ama fawa pass on bangam daba laingaki mahisangi oza sing chairak piu AIMS Sahi kudingi winning our struggle kauba akhanaba scholarship ama piba hauragani AIMSu Amuba ain Manipur na mayog yaduna lagli Amkil Kangla Pau Hayengdi Lok Sabha mikhagi phal haidok lagani Kanana inner amasung outer gi MP oigadaba su khang lagani Afas fa lising amaga chamapan yakai nipana chai humfumatoi namsinduna thamlakhibagi ningsing thoram pangthokre World Biodiversity Day Thoram Parks and the Pangthokre.
Aroibada maroibu pawmu kana fangbigani. Chief Minister Sindoknaba NPP na khana balaite Minister famdagi lauthoklabasu party high command na hairektriba makai sarkar ase adamuk sagat kigani haina Minister Jayant Kumar na phongdorokle. NSCN IM na ceasefire Manipur da susanai hairibasi laingak na pung humudra nithoi gi manungda asengba firep ama khangandrabadi akan bakhongjang lakadori. World Biodiversity Day ki thorom paksana pangthongna kre usara kya tha kre. Amade niminini chungna sathagadaba Festival of Thangta hodokre. Ngasi goina di matang sida Manipuri Pawlo jare Times of Manipur News yang biri basing bamukan akurum jare.